ꯑꯩꯈꯣꯏ ꯁꯦꯛꯃꯥꯏꯒꯤ ꯂꯥꯏꯅꯤꯡ ꯂꯤꯆꯠꯇ ꯑꯩꯈꯣꯏꯒꯤ ꯅꯣꯡꯒꯥꯕ ꯁꯤꯕ ꯂꯩꯈꯤꯗꯕꯒꯤꯁꯤ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯑꯣꯡꯗ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯑꯌꯥꯕ ꯄꯤꯔꯝꯕ ꯁꯦꯛꯃꯥꯏꯗ ꯁꯤꯕꯁꯤ ꯀꯅꯥ ꯀꯅꯥꯒꯤ ꯃꯈꯩ ꯁꯤꯒꯨꯝꯕ ꯀꯥꯏꯔꯦꯟ ꯒꯩꯖꯥꯎ ꯁꯥꯕ ꯌꯥꯕ ꯌꯥꯗꯕ ꯍꯥꯏꯕꯅꯆꯤꯡꯕ ꯃꯁꯤ ꯂꯩꯔꯝꯃꯤ꯫ ꯁꯦꯛꯃꯥꯏꯒꯤ ꯈꯨꯜꯂꯥꯛꯄ ꯁꯤꯔꯕ ꯀꯥꯏꯔꯦꯟ ꯒꯩꯖꯥꯎ ꯁꯥꯕ ꯂꯥꯏꯕꯨꯡ ꯂꯧꯔꯨꯔꯒ ꯌꯩꯕ ꯑꯗꯨꯒ ꯂꯨꯞꯂꯥꯛꯄ ꯁꯤꯔꯕ ꯃꯁꯤꯗꯁꯨ ꯑꯗꯨꯝ ꯀꯥꯏꯔꯦꯟ ꯒꯩꯖꯥꯎ ꯁꯥꯕ ꯂꯥꯏꯒꯤ ꯄꯨꯡ ꯌꯩꯕ ꯈꯧ ꯁꯥꯕꯒꯤ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛ ꯁꯤꯖꯤꯟꯅꯕ ꯈꯧ ꯁꯥꯕ ꯑꯁꯤꯅꯆꯤꯡꯕꯒꯤ ꯁꯤ ꯂꯣꯏꯅ ꯄꯥꯡꯊꯣꯛꯏ꯫ ꯈꯨꯟꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯛꯃꯥꯏꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯟ ꯑꯣꯏꯔꯕ ꯅꯨꯄꯥ ꯃꯁꯤ ꯁꯤꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯀꯥꯏꯔꯦꯟ ꯒꯩꯖꯥꯎ ꯁꯥꯕ ꯈꯨꯟꯒꯤ ꯂꯣꯏꯁꯪꯗꯒꯤ ꯈꯨꯟꯕꯨꯡ ꯂꯧꯔꯨꯔꯒ ꯌꯩꯕ ꯊꯤꯟꯕ ꯈꯧ ꯁꯥꯕꯒꯤ ꯄꯣꯠ ꯆꯩ ꯋꯥꯏꯔꯒ ꯈꯧ ꯁꯥꯍꯟꯕ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯁꯦ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯆꯠꯅꯔꯝꯃꯤ꯫ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯆꯠꯅꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯆꯠꯅꯕꯤꯁꯤ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅ ꯂꯩꯔꯝꯕꯗꯒꯤ ꯁꯤꯒꯨꯝꯕꯁꯤ ꯉꯁꯥꯏꯒꯤ ꯀꯥꯏꯔꯦꯟ ꯒꯩꯖꯥꯎ ꯁꯥꯕꯁꯤꯃꯗꯤ ꯑꯩꯈꯣꯏ ꯈꯨꯡꯒꯪꯁꯤꯗ ꯂꯩꯔꯤꯕ इकाई खुमनरबा नुपा अहन नुपी अहन सिबा मतमदा कायरेन कायजाव सारगा माबु इकाई खुमनबा उत्पा मसिगी थौरमसे सिमदी सेकमाईगी एलहौंगाईदगी ओइना चटनरकपनी हाइना चटनरमी अदुना हौजिकसु मियोय अहुम सिदा नतना सेकमाईगी इकाई खुमनरबा नुपा नुपी सिबा पुम्नमक्ता कायरेन गैजाव सारगा पुथोकपा इकाई खुमनबा उत्पा नुपा अहन सिबदा खौ सारगा इकाई खुमनबा उत्पा करिगुम्बा नुपा सिना सालान फारुबा यावरगसु खौ सारगा कोई हाइबा लैबदगी मागी लंगजरुबा पुम्नमक्तु कोकननबगी दमक्ता खौ सारगा पुथोकपा हाइबा थौरम सिमा यामना हौजिक फाउबा अचेतपा थाजबा मोइना अैखोय सेकमाईगी दमक्तादि थमजबनी।